Manipurgi Erang Fagatlakle amadi Indo-Myanmar ngamkai paringda cheksin thorang henna kansilhalle haina Army Chief na fongdokre. Indiagi awang nongpok thangba saruk singi fibam singthaningai oina Fagatle Manipurgi oinasu Security Force amasung laingakna chap chaba thabak paikhatpaga loinana Eranggi fibam lakshinba ngamle. Adum oinamak thokdok macha kharadi thokli haina Indian Army Chief General Upendra Dwivedi na fongdorakli. Mahakna makhatana hai lamdamasida tangdu taba fibam hanjin hannaba akan mathabak paikhatli lamdam asigi NGO sing veteran army sing na tongan ba furup singi luchingba sing unaduna sangtaina naba hotnari Myanmar da tangdu laita daba fibam laibana maram oiraga mitop sing changsilakpa thingna bagidamak Indo-Myanmar ngamkai paringda surveillance amasung area domination gi thabak paikhatli thausilasi mapandagi khut thingjin laktuna thokhanba yaba Erang singdagi ngakthoknaba paikhatpani haiki humanitarian assistance amasung disaster relief ki matangda General Dwivedi na hai lanmina ahenba thabak sing ngamjaba thakta paikhatuna mateng fanghanna hotnari kumsing inglising ani kunmari da fangkiba experience da yumfam oiraga lupa karor tarataret changna quick reaction team amasung quick response medical team sing henna faba thakta semgatle athu akai gi oiba thabak thoram singda lanmina lokhatpa yaba thabak sing lokhatpa ngamnabagidamak henna mapangal kangkhat halle amadi Indian Army na awang nongpok lamdamda maikai ani fangba thausil chathari makhoi adudi security gi fibam faganhanba humanitarian support piba loinana tangdu laitaba fibam hanjin handuna chawkhat maikaida changsinnaba hotnabada khurau thangliba sing lakshinba haiba asini haiki